Imoinu Imphal Shahardagi khara thapna leiba khungang macha amani. Shahargi nil khongbasingdagi nathaiduna mahausagi fazabana yomlaba yamna ingna chikna leiba mafam amani. Adubu ngasidi imoinugi kaithel machado mina pumnin nimkhre. Maramdi ngasi ase Ningol Chakouba numitni. Ibom chasu nga amata leige haiduna kaithelda laklami. Ine aigisu ngado achauba amata lauge. Ibom cha nache lai madubu ngasi lakadrane. Khangde ine imanadi laknaba kanna haikhibani. Ibom chagi mache leima mahaki nupagi posting mafamda laikhibadagi chahi ani sure Ningol Chakouba lakhidaba. Maram adunani ngayon binupi asina ibom chada mache leima lakadra haidun hangaklibas. Ima ngado larokle yenguse mukta. Kadai yengsi. Sidi unthokna chawkreda. Ado ima chedo ngasi su lakadaba mandreda. Ibungo na chedo ngasidi soidana lakani. Chalo ngado semnaba tawro. Kaidaure amubi ngaiko nangi saruk supirake. Asumna thambal chak henjang thongba loina loiraduna macha leimabu lakpra haiduna thongalda yengba thoraklami. Laikai gi miyoi singna laknaba uraga macha thambaldi laktre haiduna yamna nungairamde. Ima matamse yamna thengle. Ichedo lakadaba mandre. Imungda changnaba tawrasi ima. Ibungo ngasi ase Ningol singi numitni. Ima khangi nachedo ngasidi soidana lakani. Asumna tanja aduda ikhang khangaudana thongaldagi leimana ima haiduna kauraklami. Khonjel ado hek tabaga thambalna leithoktuna yengba matamda macha nupi leima masu nupiga loinana leptuna leiramba do ubada mamitagi mapi takiba khangaude. Che laklo changnaba tawrasi. Ima se ngasaidagi che khoibu ngaibada wajarabani. Asumna thambal mahaki machanupi leima amadi nungsi jarabi masunupiga loinana ngasai makai mahakna yamna wana thong thaktuna thamjariba mathelukoi sing adu yamna hauna chaminarami. Asumna chahi ani lapthokna ruraba mama macha amadi mawbung mapa oibagi mari ado ngasi Ningol Chakouba numit asida amuk henna chesalhanki.